ꯍꯜꯂꯣ ꯀꯔꯤ ꯀꯔꯤ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯦ ꯄꯣꯂꯣ ꯕꯇꯔꯐ꯭ꯂꯥꯏꯗꯣ ꯑꯩꯒꯤ ꯍꯥꯔꯠ ꯕꯤꯠꯁꯦ 143 ꯌꯧꯔꯤ ꯃꯇꯥꯎ ꯑꯗꯨꯗꯤ ꯄꯣꯇꯥꯁꯤꯌꯝ ꯑꯃ ꯆꯥꯗꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤꯗꯣ ꯂꯕꯨꯁ ꯍꯥꯏꯕ ꯂꯩꯅꯥꯗꯨꯅꯤ Wow, so many literature. very English na ꯚꯤꯗꯤꯑꯣ ꯀꯣꯟ ꯇꯧꯔꯛꯀꯦ ꯀꯅꯥꯗꯅꯣ ꯍꯥꯏꯌꯣ ꯀꯨꯔꯥꯛꯄ ꯍꯥꯏꯔꯤꯁꯦ ꯅꯤꯐꯥ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯍꯧꯖꯦ ꯍꯥꯏꯔꯣ Noi ko to sizinadredi sengni yadrabane. ꯇꯣꯝꯄꯣꯛ ꯄꯣꯇꯥꯁꯤꯌꯝꯒꯤ ꯁꯤꯝꯕꯣꯜ ꯇꯥꯛꯄꯗꯣ ꯊꯥꯗꯣꯏꯗ ꯂꯦꯝꯕꯅ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯛꯇꯣ ꯑꯝꯇ ꯄꯥꯟꯁꯤꯜꯂꯨ Wari diba. Noi chemistry je. Hai gyan tadre. Thamme. Good night. ꯑꯣꯀꯦ ꯇꯨꯝꯈ꯭ꯔꯣ Hoi, tume. ꯅꯤꯐꯥ ꯊꯝꯃꯒꯦ ꯅꯪꯁꯨ ꯇꯨꯝꯃꯣ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯕꯥꯏ ꯇꯨꯝꯃꯒꯦ ꯍꯣꯏ ꯊꯝꯃꯦ Kanara? Kanano phone laiduna? Paikalo. Last week haro. Hello? ꯍꯜꯂꯣ ꯑꯩ ꯈꯪꯕ꯭ꯔꯣ Ayamcha oikrabra? ꯀꯩꯅꯣ ꯑꯩ ꯑꯦꯛꯖꯥꯝ ꯆꯠꯀꯧꯏꯗꯤ ꯀꯅꯥ ꯍꯥꯏꯅꯣ Sarju hoinasu nangbo ayamcha kaubududi. ꯑꯣ ꯑꯩꯗꯣ ꯄꯥꯝꯕꯣꯅꯦ ꯑꯗꯨꯒꯤꯅꯦ ꯃꯣꯏꯅ ꯑꯦꯛꯖꯥꯝ ꯆꯠꯀꯧꯔꯤꯗꯣ ꯃꯤꯡꯕꯨꯗꯤ ꯇꯣꯝꯄꯣꯛ ꯀꯧꯋꯦ Mi dasu pamon haiba ama leibra? ꯂꯩꯌꯦ ꯄꯥꯃꯣꯜ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯃꯣꯜ ꯍꯥꯏꯕ ꯄꯥꯃꯣꯜ As khangbideda. Kaigira nangna text tawbudo? ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ BF ꯀ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯤꯗ As BFT ahum layene. ꯀꯔꯤ ꯑꯍꯨꯝ ꯀꯅꯥꯅꯣ Khoi khunda ningtharla kaubi amasu layene. Aduga thoibisu ꯑꯁ amana akoi sarjiduga. ꯅꯪꯁꯨ BF ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯖꯔꯕꯣ As kaigi khangoidoino? Best friend haibabu kaigi khangoidrane? ꯍꯣꯏ ꯑꯩ ꯍꯌꯦꯡ ꯇꯥꯛꯑꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯊꯝꯃꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯧꯔꯤ Hoi. Thamo. Hello? Ningtharla? Hoi, tholage. ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯌꯨꯛꯁꯤꯗ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯑꯁ ꯅꯣꯏꯔꯣꯏꯗ ꯖꯣꯞ ꯍꯦꯛ ꯆꯥꯏꯊꯔ ꯇꯣꯛꯀꯦ ꯑꯁ ꯏꯪꯈ꯭ꯔꯦ ꯑꯁ ꯑꯃꯒ ꯁꯣꯛꯇ ꯌꯥꯔꯣꯏ
애가 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 조이 ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯍꯅꯕꯤꯗ ꯇꯧꯔꯛꯑꯕ ꯂꯥꯛꯑꯣ 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 ꯆꯨꯝꯃꯤꯅꯦ ꯉꯁꯤ ꯀꯥꯡꯅꯤꯅꯦ ꯑꯁ ꯃꯥꯟꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯐꯌꯦꯡꯂꯣꯝꯗ ꯆꯠꯊꯧꯁꯤ ꯑꯦ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯈꯦꯆꯤ ꯊꯤꯟꯕꯅꯤꯅꯦꯍꯦ ꯍꯌꯦꯡꯗꯤ ꯀꯥꯡꯅꯤ ꯀꯥꯡꯒꯤ ꯆꯃꯣꯠ ꯄꯥꯏꯅꯤꯡꯗ꯭ꯔꯣꯅ ꯀꯔꯤꯔꯥ ꯆꯥꯃꯨꯔ ꯍꯥꯏꯕꯗꯤ ꯑꯁ ꯈꯪꯗꯦꯗ ꯁꯔꯖꯨꯒ ꯊꯣꯏꯕꯤꯒ ꯅꯣꯏꯍꯨꯝ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯆꯠꯄꯤꯒꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯦꯆꯤ ꯊꯤꯜꯂꯛꯎꯔꯣ ꯆꯥꯛ ꯌꯦꯜꯂꯣ ꯑꯣꯏꯕꯤꯗꯨꯔꯥ ꯈꯦꯆꯤ ꯍꯥꯏꯕꯗꯤ ꯃꯥꯅꯦ ꯊꯤꯜꯂꯛꯀꯦ ꯆꯥꯅꯤꯡꯗ꯭ꯔꯣ ꯄꯨꯡ ꯀꯌꯥꯗ ꯑꯣꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦꯁꯦ ꯌꯥꯔꯁꯦ ꯍꯌꯦꯡꯗꯣ ꯄꯨꯡ 8 ꯑꯗꯥꯏꯗ ꯂꯥꯛꯀꯦ ꯑꯁ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯁ ꯌꯥꯔꯁꯦ ꯉꯟꯅ ꯊꯤꯜꯂꯛꯑꯒꯦ ꯍꯧꯔꯦꯟꯅꯦ ꯌꯨꯝꯒꯤ ꯅꯝꯕꯔꯗꯣ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯁꯨ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯨꯈꯤꯒꯦ ꯊꯝꯃꯒꯦꯀꯣ ꯍꯜꯂꯣ ꯁꯤ ꯒꯦꯠ ꯕ꯭ꯂꯨꯅ ꯄꯥꯔꯝꯕꯁꯤ ꯅꯠꯇꯕ꯭ꯔꯣ ꯑꯩ ꯒꯦꯠꯇ ꯂꯩꯔꯦ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯣꯀꯣ ꯊꯝꯃꯒꯦꯀꯣ ꯁꯦꯅꯨꯄꯥ ꯂꯦꯝꯕꯅ ꯊꯥꯗꯣꯏꯗ ꯈꯦꯆꯤ ꯊꯤꯜꯂꯦꯗꯤ ꯌꯥꯎꯈꯤꯗꯕꯅꯤꯀꯣ ꯑꯩꯅ ꯇꯥꯕ ꯑꯦꯄꯤꯁꯣꯗꯇ ꯌꯥꯎꯗ꯭ꯔꯤ ꯑꯩꯒꯥꯝꯆꯥ ꯋꯥꯕ꯭ꯔꯥ ꯈꯔ ꯋꯥꯏ ꯂꯝꯕꯤ ꯁꯥꯡꯅ ꯊꯧꯔꯛꯄꯒꯤ ꯁꯦ ꯆꯥꯛ ꯌꯦꯜꯂꯣ ꯑꯣꯏꯕꯤꯗꯨꯔꯥ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯆꯠꯂꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯈꯔ ꯎꯅꯔꯗꯤ ꯌꯥꯔꯦꯗ ꯊꯣꯛꯇꯦꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯛꯑꯗꯤꯕꯀꯣ ꯈꯪꯒꯗꯕꯅꯤ ꯇꯥꯎ ꯅꯪ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏꯗ ꯑꯁ ꯑꯣꯏꯅꯤꯍꯦ ꯑꯩꯅ ꯃꯤꯁꯤꯇꯪ ꯇꯛ ꯂꯥꯎ ꯈꯦꯆꯟꯈꯤꯕꯗ ꯑꯗꯨꯝ ꯀꯦꯜꯂꯛꯑꯗꯝꯅꯤ ꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯁꯛꯅ ꯆꯥꯟꯅꯗꯕ ꯍꯥꯞꯄꯦꯟ ꯍꯦꯛ ꯃꯥꯟꯒꯦ ꯌꯥꯔꯦ ꯅꯪ ꯑꯃ ꯁꯝꯗꯨꯒꯕꯀꯣ ꯅꯦꯔꯣꯀꯥ ꯑꯦꯐꯁꯤꯒꯤ ꯈꯣꯡꯕꯤꯅ ꯀꯥꯎꯒꯗꯕ ꯕꯣꯟꯗꯣ ꯍꯦꯛ ꯃꯥꯟꯒꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯍꯦ ꯉꯁꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯐꯅꯌꯥꯝ ꯐꯥꯔꯅꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯩ ꯃꯑꯣꯡꯅꯤꯅꯦ ꯏꯄꯥ ꯃꯍꯐꯤꯜ ꯂꯥꯛꯑꯦꯍꯦ ꯀꯗꯥꯏ ꯊꯥꯖꯤꯜꯂꯥ ꯁꯣꯏꯔꯦ ꯃꯌꯣꯐꯤ ꯀꯩ ꯍꯥꯏꯒꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯌꯨꯝꯗ ꯑꯗꯣ ꯅꯪꯗꯤ ꯀꯥꯏ ꯆꯠꯄꯤꯒꯦꯔꯥ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯌꯦꯡꯅꯤꯡꯕ ꯑꯃ ꯂꯩꯕ ꯑꯣ ꯑꯗꯣ ꯏꯆꯟ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣꯅꯦ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨꯕꯨ ꯈꯤꯇꯪꯒ ꯀꯦꯕꯁꯤꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯐꯖꯩꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯥꯏꯅ ꯂꯣꯏꯔꯦ ꯃꯌꯣꯐꯤ ꯂꯥꯛꯑꯣ ꯑꯗꯣ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯆꯪꯉꯒꯦꯀꯣ ꯑꯣꯏ ꯁꯖꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯕꯅꯤꯀꯣ ꯅꯪ IG IDꯗꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯥꯏꯔꯝꯒꯦ ꯄꯔꯤꯡꯊꯧ 7561 DM ꯇꯧꯔꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯌꯥꯔꯦꯍꯦ ꯆꯠꯁꯤ ꯂꯥꯎ ꯑꯃꯨꯛꯇꯪꯒ ꯌꯦꯡꯉꯝꯃꯗꯤ
ꯍꯜꯂꯣ ꯁꯔꯖꯨ ꯅꯪ ꯑꯣꯏꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯥꯡꯂꯦꯟꯅꯤ ꯈꯦꯆꯤ ꯆꯥꯕ ꯂꯥꯛꯎꯗꯅ ꯍꯣꯏ ꯒꯥꯝꯆꯥ ꯃꯌꯣꯐꯤꯒ ꯊꯣꯏꯕꯤꯒꯁꯨ ꯄꯣꯔꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯁꯣꯏꯗꯕꯤ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯊꯝꯃꯦ ꯑꯃꯥꯒꯤ ꯁꯛꯇꯝꯁꯦ ꯎꯔꯒ ꯉꯁꯤꯗꯤ ꯑꯃꯥꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯄꯨꯟꯅ ꯑꯃꯥꯒ ꯆꯠꯄꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯃꯥꯅ ꯁꯦꯠꯂꯝꯕ ꯑꯃꯥꯒꯤ ꯀꯕꯨꯏ ꯐꯤꯁꯦ ꯑꯃꯥꯅꯦ ꯈꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯦ ꯑꯃꯥ I miss you, Amma. ꯑꯩꯗꯤ ꯉꯁꯥꯏꯉꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯐꯅꯦꯛ ꯅꯥꯜꯂꯒ ꯀꯞꯄꯤ ꯁꯥꯟꯅꯩ ꯖꯥꯠ ꯑꯣꯏꯔꯦ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯁꯤ ꯑꯁ ꯑꯣꯇꯣꯗ ꯆꯠꯇꯣꯏꯁꯤꯗꯤ ꯇꯜꯂꯦꯍꯦ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯑꯣꯇꯣꯗꯣ ꯑꯁꯥꯏꯗ ꯉꯥꯏꯔꯁꯦ ꯐꯣꯟ ꯂꯥꯛꯑꯦ ꯍꯜꯂꯣ ꯑꯣ ꯇꯥꯕ꯭ꯔꯣ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯊꯥꯈ꯭ꯔꯕꯅꯦ ꯌꯧꯔꯛꯑꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯆꯤꯟꯅ ꯉꯥꯏꯔꯝꯃꯒꯦꯀꯣ ꯍꯣꯏ ꯑꯩ ꯃꯣꯏꯅꯤꯗ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯊꯝꯃꯦ ꯑꯣꯇꯣ ꯇꯣꯡꯉꯔꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨ ꯇꯣꯡꯕ ꯌꯥꯝ ꯇꯟꯕꯅꯦꯕ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯊꯧꯔꯒ ꯌꯥꯔꯕ ꯍꯣꯏꯒ ꯆꯪꯉꯣ ꯑꯩꯈꯣꯏ ꯌꯨꯝꯅꯤꯅꯦ ꯍꯦꯛꯇ ꯐꯝꯖꯜꯂꯨꯅꯦ ꯐꯝꯃꯣ ꯑꯩ ꯆꯥ ꯀꯩꯀꯥ ꯂꯣꯜꯂꯛꯀꯦ ꯅꯣꯏ ꯌꯧꯔꯛꯑꯦꯗꯅ ꯑꯩ ꯀꯥꯡ ꯆꯤꯡꯕ ꯉꯥꯛꯇ ꯌꯥꯎꯔꯛꯈꯤꯒꯦ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯇꯧꯔꯤꯁꯤꯡ ꯌꯦꯡꯉꯨ ꯁꯛꯁꯤꯡꯁꯤꯒ ꯁꯦ ꯆꯥꯁꯦ ꯊꯛꯆꯜꯂꯣ ꯑꯃꯗꯅ ꯆꯠꯈꯤꯗꯣ ꯌꯥꯝ ꯋꯥꯠꯂꯤ ꯃꯣꯏꯒꯤ ꯀꯥꯡꯗꯣ ꯁ꯭ꯇꯗꯤ ꯇꯨꯔꯅꯤ ꯆꯠꯈꯤꯗꯣ ꯑꯩꯗꯤ ꯊꯛꯑꯔꯣꯏ ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯀꯥꯡꯁꯤꯅ ꯉꯥꯏꯔꯦ ꯍꯣꯏ ꯏꯇꯥꯎ ꯋꯥꯁꯔꯨꯝ ꯀꯥꯏ ꯂꯩꯒꯦ ꯁꯤꯗꯩ ꯁꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯆꯪꯕꯤꯔꯣ
ꯍꯜꯂꯣ ꯑꯕꯥ ꯑꯕꯥ ꯑꯩꯅ ꯆꯠꯂꯤꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯅꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅ ꯊꯨꯅ ꯍꯜꯂꯛꯀꯅꯤꯌꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯏꯆꯥꯅꯨꯄꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝꯅ ꯆꯠꯀꯅꯨꯀꯣ ꯃꯇꯨꯡꯗꯗꯤ ꯍꯣꯏ ꯍꯣꯁꯇꯦꯜ ꯃꯅꯥꯛꯇꯅꯦ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯌꯥꯎꯕ ꯆꯠꯄꯅꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯊꯨꯅ ꯍꯜꯂꯛꯀꯦ ꯊꯝꯃꯦ ꯑꯦ ꯀ꯭ꯔꯤꯅꯣ ꯅꯪ ꯑꯗ ꯂꯦꯞꯄꯒ ꯑꯩꯕꯨ ꯈꯪꯍꯟꯕꯗꯤ ꯑꯩꯅ ꯈꯪꯍꯟꯕ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯀꯩꯒꯤꯔꯥ ꯅꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯁꯨꯛ ꯌꯥꯝ ꯇꯦꯟꯕꯗꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯈꯦꯆꯤꯒ ꯆꯥꯃꯤꯟꯅꯈꯤꯗꯧ ꯋꯥꯠꯂꯤꯌꯦ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯗꯗꯤꯀꯣ ꯅꯨꯡꯗꯥꯡꯁꯦ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯄꯨꯟꯅ ꯏꯁꯩ ꯁꯛꯇꯅ ꯂꯩꯁꯥꯅ ꯂꯩꯁꯥ ꯄꯥꯈꯪꯅ ꯄꯥꯈꯪ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯥꯒꯤ ꯍꯩꯖꯕ ꯏꯁꯩ ꯁꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯕꯅꯦ ꯑꯗꯣ ꯅꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯊꯪꯁꯨ ꯑꯩꯕꯨ ꯌꯥꯎꯍꯜꯂꯣꯀꯣ ꯑꯩꯕꯨ ꯀꯧꯔꯛꯑꯣ ꯃꯩꯇꯩ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯍꯣꯏ ꯀꯧꯔꯛꯀꯦ ꯃꯥꯌꯣꯛꯐꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯐꯖꯕ ꯑꯔꯦꯝꯕ ꯋꯥꯔꯤ ꯑꯣꯏꯗꯦ ꯏꯇꯥꯎ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯅꯣꯏ ꯄꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯄꯤꯔꯝꯃꯒ ꯅꯪꯁꯨ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯤ ꯌꯥꯔꯣꯏ ꯂꯝꯕꯤ ꯀꯛꯅꯤꯡꯗ꯭ꯔꯗꯤꯅꯦ ꯈꯣꯡꯐꯝꯗꯣ ꯍꯣꯟꯗꯣꯛꯈꯣ ꯊꯥꯗꯣꯛꯑꯣ ꯃꯣꯠꯀꯅꯤ